ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯕ ꯑꯔꯦꯝꯕ ꯃꯄꯣꯛꯅꯤ ꯀꯥꯏꯅꯅꯤꯡꯗꯕꯅ ꯑꯩꯒꯤ ꯋꯥꯔꯦꯞꯅꯤ. Good morning, ma'am. ꯑꯩꯒꯤ ꯗꯨꯛ ꯊꯥꯡꯃꯩ ꯊꯥꯕ ꯂꯣꯏꯔꯦ. ꯂꯥꯏ ꯈꯨꯔꯝꯃꯤ ꯑꯁꯤ ꯑꯩꯅ ꯉꯁꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯑꯣꯏꯅ ꯀꯩꯀꯩ ꯇꯧꯔꯤ ꯍꯥꯏꯗꯣ ꯑꯩ ꯌꯦꯡꯍꯟꯒꯦꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯅꯤꯡꯅ ꯇꯧꯕꯅꯤ. ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯑꯄꯣꯛꯄꯗ ꯂꯐꯣꯏ ꯀꯠꯂꯦ. ꯁꯣꯟꯗꯩꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥ ꯏꯕꯦꯟꯊꯧ ꯂꯩꯔꯦ. ꯑꯁꯤꯒ ꯂꯥꯏꯅꯤꯡꯊꯧꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯊꯣꯡꯒꯗꯕ ꯄꯣꯠꯁꯤꯡꯗꯣ ꯆꯦꯡꯗꯒꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯣꯡꯒꯗꯕꯁꯤꯡꯗꯣ ꯂꯣꯏ ꯍꯥꯞꯄꯒ ꯀꯠꯂꯤꯅꯤ. ꯃꯉꯣꯟꯗ ꯀꯠꯂꯒ ꯀꯣꯟꯅ ꯂꯝꯂꯥꯏ ꯊꯥꯗꯣꯛꯇꯣꯏꯅꯤ. ꯑꯗꯨꯅꯤ ꯙꯨꯞꯄꯇꯤ ꯊꯥꯔꯦ. ꯁꯤꯁꯤ ꯆꯦꯡ ꯌꯥꯎꯔꯦ. ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯁꯤ ꯁꯨꯝ ꯁꯖꯅꯥ. ꯑꯗꯨꯒ ꯁꯤꯅ ꯀꯕꯨꯂꯤ ꯆꯅꯥꯗꯣ, ꯁꯤꯅ ꯃꯇꯔ ꯎꯇꯤ ꯈꯔ ꯑꯩꯅ ꯁꯤꯒ ꯂꯥꯏ ꯀꯠꯅꯕꯒꯤ ꯗꯃꯛꯇ ꯈꯔ ꯍꯥꯞꯄꯅꯤ. ꯑꯇꯩꯗꯤ ꯑꯩ ꯑꯁꯣꯝꯗ ꯑꯖꯥꯝꯕ ꯊꯝꯃꯤ. ꯑꯗꯨꯒ ꯅꯠꯇꯦ ꯆꯟꯗꯦ. ꯁꯤꯁꯦ ꯂꯥꯒꯤ ꯂꯥꯇꯣꯟꯁꯤꯁꯨ ꯐꯪꯕ ꯌꯥꯝꯅ ꯋꯥꯏ. ꯁꯤꯒꯅ ꯌꯨꯝꯁꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯂꯩꯔꯦ. ꯌꯣꯡꯆꯥꯛꯔ ꯆꯔꯣꯡ ꯑꯃꯅꯤ ꯁꯤꯁꯦ ꯀꯥꯛꯁꯤꯒ ꯌꯥꯎꯔꯤ. ꯑꯩ ꯁꯨꯝ ꯍꯥꯞꯆꯜꯂꯦ. ꯁꯤꯅ ꯂꯦꯕꯨ ꯂꯩꯔꯦ, ꯁ꯭ꯀ꯭ꯋꯥꯁ ꯂꯩꯔꯦ. ꯁꯤ ꯄꯨꯂꯩ ꯈꯣꯛꯑꯒ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯩ ꯄꯨꯂꯩꯁꯦ. ꯑꯗꯣ ꯁꯤꯅ ꯌꯦꯅꯝ ꯂꯩꯔꯦ, ꯁ꯭ꯀ꯭ꯋꯥꯁ ꯂꯩꯔꯦ, ꯊꯕꯤ ꯂꯩꯔꯦ, ꯃꯇꯔ ꯅꯍꯥꯟꯒꯤ ꯈꯔ ꯁꯨꯝ ꯀꯠꯄꯅꯤ. ꯈꯥꯃꯦꯟ, ꯚꯤꯟꯗꯤ, ꯕꯤꯟ ꯂꯩꯔꯦ. ꯁꯤꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ, ꯀꯠꯇꯣꯏꯁꯦ, ꯊꯣꯡꯗꯣꯏꯁꯦ. ꯑꯗꯨꯒꯤ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯉꯦ. ꯑꯩꯅ ꯁꯤ ꯇꯧꯔꯤꯅꯤ. ꯔꯣꯛ ꯁꯣꯜꯠꯁꯦ ꯇꯧꯔꯦ. ꯑꯠꯆꯥ. ꯑꯗꯨꯒ ꯁꯤꯅ ꯑꯥꯂꯨꯁꯦ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ. ꯑꯥꯂꯨ ꯎꯗ꯭ꯔꯦ. ꯃꯣꯔꯣꯛꯇꯤ ꯀꯠꯄ ꯇꯧꯍꯣꯏꯗꯦꯅ ꯀꯠꯇ꯭ꯔꯦ. ꯃꯣꯔꯣꯛꯇꯤ ꯉꯁꯥꯏ ꯑꯥꯂꯨꯁꯦ ꯎꯗꯕ ꯑꯩꯅ ꯃꯅꯨꯡꯗ ꯊꯝꯕꯗꯣ ꯃꯊꯛꯇ ꯊꯝꯃꯒ ꯑꯩ ꯑꯥꯂꯨꯗ ꯊꯝꯃꯤꯕ. ꯍꯧꯖꯤꯛ ꯃꯊꯛꯇ ꯊꯝꯃꯦ ꯑꯥꯂꯨꯁꯦ. ꯑꯩꯈꯣꯏ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯗ ꯅꯨꯄꯥꯅ ꯈꯤꯔ ꯀꯠꯂꯒ ꯈꯣꯏꯔꯝꯃꯤ. ꯑꯁꯤꯁꯦ ꯃꯦꯝꯕꯔ ꯈꯨꯗꯤꯡꯒꯤ ꯈꯤꯔꯁꯦ ꯇꯧꯔꯤ. ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯇꯧꯔꯤꯅꯤ. ꯑꯩꯁꯨ ꯈꯣꯏꯔꯝꯃꯅꯤ. Mama lang ayaw na ka na bakit ang ewan ko kung pili. Lumilagi siya. खुशी नाही 해도 또 후직 거래. ꯑꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯆꯥꯛ ꯊꯥꯗꯣꯔꯦ. ꯂꯥꯏ ꯆꯥꯛ ꯊꯥꯗꯣꯔꯦꯅ ꯑꯩ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯁꯦꯡꯗꯣꯛꯏ. ꯑꯗꯨꯗꯣ ꯁꯣꯝꯗ ꯊꯝꯃꯦ. ꯅꯪ ꯍꯤꯟꯖꯥꯡ ꯆꯥꯔ ꯅꯪ ꯄꯨꯔꯛꯏꯗꯣ ꯆꯥꯛꯁꯤ. ꯆꯥꯛ ꯁꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯀꯤ ꯉꯁꯤꯒꯤ ꯃꯊꯦꯜꯅꯤ. ꯁꯤꯅ ꯆꯥꯛ ꯂꯩꯔꯦ, ꯈꯤꯔꯁꯤ ꯂꯩꯔꯦ, ꯇꯦꯡꯀꯣꯠꯇ ꯅꯤꯝ ꯃꯅꯥ ꯂꯩꯔꯦ, ꯕꯣꯔꯥ ꯑꯃ ꯂꯩꯔꯦ, ꯀꯩꯅꯣ ꯕꯣꯏꯜꯅꯤ. ꯑꯗꯨꯒ ꯄꯥꯄꯔ ꯑꯃ ꯂꯩꯔꯦ, ꯄꯨꯂꯩ ꯌꯣꯡꯆꯥꯛ ꯑꯂꯨ ꯑꯃꯦꯠꯄ ꯂꯩꯔꯦ, ꯊꯕꯤ ꯂꯦꯕꯨ ꯑꯃ ꯂꯩꯔꯦ, ꯁꯒꯣꯜ ꯍꯋꯥꯏꯒ ꯁꯖꯅꯥꯒ. ꯑꯁꯤꯅ ꯄꯨꯗꯤꯅꯥ ꯆꯠꯅꯤ. ꯑꯁꯤꯅ ꯀꯩꯅꯣ ꯃꯣꯇꯣꯔ ꯎꯇꯤ. ꯑꯁꯤꯅ ꯍꯋꯥꯏꯃꯨꯛ. ꯑꯁꯤꯅ ꯚꯥꯖꯤ, ꯂꯣꯏ ꯃꯤꯛꯁ ꯚꯥꯖꯤ. ꯑꯁꯤꯅ ꯑꯩꯅ ꯌꯨꯝꯗ ꯍꯧꯕ ꯕꯣꯔꯤꯗꯣ, ꯕꯣꯔꯤ ꯑꯃꯈꯛ ꯍꯧꯔꯤꯕ ꯂꯥꯏ ꯀꯠꯅꯕꯅ ꯕꯣꯔꯤ ꯑꯃ ꯊꯣꯡꯕ. ꯑꯗꯣ ꯍꯧꯖꯤꯛ ꯍꯋꯥꯏ ꯍꯤꯟꯖꯥꯡ ꯑꯃꯈꯛ ꯋꯥꯠꯂꯤ. ꯑꯗꯨ ꯂꯣꯏꯔꯒ ꯌꯦꯡꯒꯦ. ꯍꯋꯥꯏ ꯑꯃꯈꯛ ꯂꯥꯛꯑꯦ. ꯑꯩꯉꯣꯟꯗ ꯗꯤꯁꯄꯣꯖꯦꯕꯜ ꯔꯥ? ꯗꯤꯁꯄꯣꯖꯦꯕꯜ. ꯂꯥꯏ ꯆꯥꯛ ꯊꯥꯗꯣꯔꯦ ꯍꯧꯖꯤꯛ. ꯑꯩꯈꯣꯏ ꯍꯋꯥꯏ ꯃꯣꯇꯣꯔ ꯎꯇꯤ ꯑꯃ ꯇꯧꯔꯦ. ꯁꯒꯣꯜ ꯍꯋꯥꯏꯒ ꯁꯖꯅꯥꯒ ꯑꯃ ꯊꯣꯡꯉꯦ. ꯍꯋꯥꯏꯃꯨꯛ ꯑꯃ ꯊꯣꯡꯉꯦ. ꯕꯣꯔꯤ ꯑꯃ ꯊꯣꯡꯉꯦ. ꯑꯩꯅ ꯌꯨꯝꯗ ꯁꯦꯝꯕ ꯕꯣꯔꯤ, ꯕꯗꯥꯝ, ꯑꯥꯂꯨ, ꯆꯅꯝ. ꯑꯗꯨꯒ ꯕꯣꯔꯥ ꯑꯃ, ꯚꯥꯖꯤ ꯑꯃ, ꯕꯣꯏꯜ ꯑꯃ, ꯄꯨꯂꯩ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯑꯃꯦꯠꯄꯤ, ꯊꯕꯤ, ꯂꯦꯕꯨ, ꯄꯥꯄꯔ,
ꯅꯪꯁꯦ ꯀꯩ ꯍꯋꯥꯏꯅꯣ? ꯀꯩ ꯍꯋꯥꯏꯅꯣ? ꯀꯩ ꯍꯋꯥꯏꯅꯣ? ꯍꯨꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯁꯤꯒ. ꯅꯣꯏ ꯆꯪꯒꯔꯣ? ꯍꯜꯂꯣ ꯃꯌꯥꯝ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯗ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯤꯟꯒꯅꯤ. ꯑꯁꯤꯈꯛ ꯃꯊꯦꯜ ꯇꯧꯔꯦ. ꯍꯋꯥꯏ ꯃꯨꯛꯅꯤ, ꯁꯤꯅ ꯁꯒꯣꯜ ꯍꯋꯥꯏꯒ ꯁꯖꯅꯥꯒ ꯊꯣꯡꯉꯤꯕ, ꯁꯤꯅ ꯃꯇꯔ ꯎꯇꯤ, ꯑꯁꯤꯒꯅ ꯅꯤꯝ ꯃꯅꯥ ꯉꯧꯕ, ꯁꯤꯅ ꯕꯣꯔꯥ, ꯑꯁꯤꯒꯅ ꯀꯩꯅꯣꯅꯤ, ꯑꯉꯥꯟꯕꯅꯤ, ꯁ꯭ꯀ꯭ꯋꯥꯁꯅꯦ, ꯕꯤꯟꯅꯦ, ꯒꯥꯖꯔ, ꯑꯁꯤꯒꯅ ꯀꯩꯅꯣ ꯂꯦꯕꯨ, ꯁꯤꯒ ꯄꯥꯄꯔ, ꯁꯤꯒ ꯕꯣꯔꯤ, ꯑꯩꯅ ꯍꯧꯕ ꯕꯣꯔꯤꯗꯣ, ꯕꯗꯥꯝꯅꯦ, ꯑꯥꯂꯨꯅꯦ, ꯌꯦꯅꯝꯒ ꯕꯣꯔꯤ ꯊꯣꯡꯕ, ꯑꯗꯨꯒ ꯁꯤꯅ ꯄꯨꯂꯩꯒ ꯄꯨꯗꯤꯅꯥꯒ ꯚꯥꯖꯤꯒ ꯃꯤꯛꯁ. ꯍꯦꯜꯂꯣ ꯃꯌꯥꯝ, ꯑꯩ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏ ꯂꯣꯏꯔꯦ, ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏ ꯊꯣꯡꯉꯦ. ꯍꯧꯖꯤꯛ ꯂꯥꯏꯁꯨ ꯀꯠꯂꯦ, ꯀꯩꯒꯤ ꯏꯃꯨꯡꯗꯁꯨ ꯀꯠꯂꯦ ꯍꯥꯟꯅ. ꯑꯗꯨ ꯂꯣꯏꯔꯒ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯂꯣꯏꯔꯒ ꯑꯃꯨꯛ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯉꯦ, ꯂꯝꯂꯥꯏ ꯑꯃꯨꯛ ꯊꯥꯗꯣꯛꯑꯦ, ꯂꯣꯏꯔꯦ. ꯍꯧꯖꯤꯛ ꯏꯕꯦꯟꯗꯧ ꯏꯃꯣꯏꯅꯨꯁꯨ ꯄꯤꯖꯔꯦ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯔꯅꯤ. ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯍꯦꯄꯤ ꯆꯩꯔꯥꯎꯕ. ꯍꯦꯄꯤ ꯃꯩꯇꯩ ꯏꯗꯤꯅ ꯍꯥꯟꯅ ꯂꯣꯏꯈ꯭ꯔꯦ. ꯑꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯒꯧꯔ ꯙꯔꯃꯒꯤ ꯍꯦꯄꯤ ꯆꯩꯔꯥꯎꯕ. ꯍꯦꯜꯂꯣ ꯃꯌꯥꯝ, ꯑꯩꯗꯤ ꯉꯁꯤ ꯂꯥꯗ ꯆꯥꯗꯣꯔꯦ. ꯌꯦꯡꯉꯨꯁꯦ ꯑꯩꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ. ꯁꯤ ꯎꯇꯤ ꯊꯣꯡꯕ ꯀꯩꯀꯩ. ꯑꯩ ꯉꯁꯤꯗꯤ ꯂꯥꯗ ꯆꯥꯛ ꯆꯥꯔꯅꯤ. ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯤ, ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯇꯤꯒꯤꯗꯤ ꯐꯪꯗꯦ ꯁꯨꯃꯥꯏꯅ ꯂꯥꯗ ꯆꯥꯕ. ꯂꯥꯇꯣꯟ ꯀꯥꯏꯗꯣ. ꯂꯥꯒꯤ ꯂꯥꯇꯣꯟꯗ ꯆꯥꯛ ꯆꯥꯗꯣꯏꯕ ꯑꯩꯒꯤ ꯕꯣꯔꯥꯁꯦ ꯁꯖꯅꯥ ꯃꯅꯥ ꯑꯅꯧꯕꯒꯅꯦ, ꯖꯦꯅꯝꯒ ꯃꯤꯛꯁ ꯇꯧꯔꯤꯅꯤ. ꯚꯥꯖꯤꯅ ꯚꯥꯖꯤ. ꯁꯤꯅꯤꯗ ꯃꯊꯦꯜ ꯃꯌꯥꯝꯗꯣ. ꯑꯩꯗꯤ ꯂꯥꯗ ꯆꯥꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯎꯠꯂꯤꯅꯤ. ꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯊꯦꯜꯅꯤ. ꯊꯝꯃꯒꯦ ꯃꯌꯥꯝ.